mayam by amazing Bible prophecy minister taram noksari nasidi mayam gidama anova topic ama puduna laksari aina lokhat sakra topic asidi pap haibase karino haibase koi Bible dagi masi khangdok payam darkar lai masi khangdabna maram moiduna khoina Bible dagi maramda aran ba kya maram khoina takpi biyai aduna pap haibase karino haibase khoina Bible dagi khoina phajana yang thongmina si ari bo warem na ba amsung ano bo warem na ki matung ina pap haibase karino haibase ki baram dai khoi yang mina si ahan ba dai khoi so da patna tawsi sagada lai be pa so yam thaga sari pa khoina ngasi maru ina pap haibase karino haina na ke Bible na ari ba amsung ano bo warem na takpi bado khara aina share tawja kadawri masida na hana po pibiu aina nga mo kudeng mana ke anung bagi matung no hen piu dari ba isnaw sin su na ke wayas na ngang bi duna pap haibase karino phajana khanglaga pap se thadok tuna ekhoina hingbang ambo hen biu ipai shor pa na ke thaujan na ke minung sigi mapana punamak thadok pungam bhai bu su hen biu hobudeng loi phau na sing biu Prabhu Jisu gi mingda kurum jari amen koi ahan bada Bible da pap haibase masi karino haibase ge koina text kara koina aina point manga gumba hana khara koi yengmana sing pap haibase ge asang ba definition ari ba amasung anobo warem na bada phangba definition je mabu masak tak pase 1 John 3:4 ne masida hai pap tauba mi khuding na ain thausadabani aduga papti ain thausadabani hoi sideda ain law je ain na hale aseng badi law haveni law adi shogi wain da thang thukai se pam ne haveni adubu context ki matu ina masida palliba wain da thang je kari no haina yengba taragadi na khoina 4 John chapter ase loina paba matamda chapter manga yawi hairi se paba matamda masida ceremonial haibdi thau tawbaga sa katpaga ritual ga mari ne daba lo amata yaude mas fa John da irib se marhoina nungsibagi maramda ngakta yawne aduna masida paliba wanda thangaje first John gi context ki matung ina yengba taridi masi ishor gi wanda thang nungsibaga mari lena ba wanda thangdi ten kamameni haibse masina adum takchare context ki matuina adubu kana o misina masida palibo wanja thangje loina Moses ki wanja thang haina ten kamamen yawraga punamak koina moksida pikhiba wanja thang punamak samna hairabda satukka taraw humdoi thukai base masi papni haina kana o mina tambibi hai madunate magi context ki matuna su masini aduna sogi wanja thang karino habase masi aikoina context ki matung ina sui yengadabune masida haija adubu manipuri dana aina aina hantokare ado masi su lana artha hantokpa amani aduga Roman 7:7 da asengba general pab haibji ki definition da masine masina supabne adubu atai kharasu lairi adu yengmanase Roman 7:7 da hai masida adu oirabdi aikoina kari haisige wanja thang adu pabla haimne wanja thang adu pabla haimne madu khak oidasnu amaram da wain da thangi mapana natana de aina pap masa khangam loidabani maram di naha karam loidabani haina wain da thangna hairam drabdi karam ba kaino haiba aina khanglam loi masida pona maroina Roman 7:7 da paliba wain da thanga je kari ga mari lene have da ten kamamen ga mari lene have je masina ju hai ten kamamen je lairam dragadi pap haib se kari no khangam hoi maram di pap haib se wain da thang thugai bani haib da pona tangning nimne Romans 3:20 da tu samane magi last part haide by the law is the knowledge of sin haide when da thangi mapana pap se pap ki gyana se lai haide pap khangi havne when da thangi mapana pap khangi haina masida su make chengna hai when da thang je lairam draba pap lairam loi haibani amarom da haibdi aduga ani subadana pap haibase asumbadu khanga tawdaba se papni haibani adubu asengba definition ding asai du da laigre James 4:17 da maram maduna kana gubana aphaba tawba khanglaga mahana tawdrebudi madu mongonda papni haibni masidi asengba definition din nate ko mase haidi aphaba tawbudo kari no khanglaga tawdraga di madu papne ba adudi aphaba tawbudo khanglam draga di mongonda pap to leiram loiba madugi amala ane ba masi isnausa aduna asengba definition di aphaba haibdi sidai je ngasai wainda thang tarana pidi bado madu karino
ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯋꯥꯏꯟꯗ ꯊꯪꯗꯣ ꯈꯪꯗꯅ ꯇꯧꯗ꯭ꯔꯒꯗꯤ ꯄꯥꯞ ꯂꯩꯇꯦ ꯍꯥꯏꯕꯅꯤ ꯈꯪꯅ ꯇꯧꯗ꯭ꯔꯒꯗꯤ ꯄꯥꯞ ꯂꯩ ꯍꯥꯏꯕꯗꯣ ꯑꯗꯣꯝꯗ ꯑꯗꯨꯝ ꯂꯥꯛꯈ꯭ꯔꯅꯦꯕ ꯃꯁꯤꯒꯤ ꯃꯔꯝꯗꯁꯨ ꯍꯣꯔꯦꯟ ꯀꯣꯟꯅ ꯑꯃꯨꯛ ꯈꯔ ꯅꯩꯅꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯃꯨꯛ 1 John 5:17 ꯗ ꯍꯥꯏꯌꯦ ꯃꯁꯤꯗ ꯙꯔꯃ ꯆꯦꯟꯗꯕ ꯄꯨꯝꯅꯃꯛ ꯄꯥꯞꯅꯤ ꯑꯗꯨꯒ ꯁꯤꯕ ꯊꯣꯟꯕ ꯅꯠꯇꯕ ꯄꯥꯞ ꯂꯩ ꯑꯀꯣꯟꯕ ꯂꯥꯏꯟꯁꯤꯗꯤ ꯍꯣꯔꯦꯟ ꯑꯩ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯒꯦ ꯁꯤꯕ ꯊꯣꯟꯗꯕ ꯄꯥꯞꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯃꯁꯤꯗ ꯙꯔꯃ ꯆꯦꯟꯗꯕ ꯈꯨꯗꯤꯡꯃꯛ ꯄꯥꯞꯅꯤ ꯍꯥꯏꯕꯅꯤ ꯙꯔꯃ ꯆꯦꯟꯗꯕ ꯍꯥꯏꯕꯗꯤ ꯃꯆꯤꯟ ꯊꯤꯕ ꯉꯥꯡꯕ ꯑꯣꯏꯗꯕ ꯉꯥꯡꯕ ꯃꯤꯆꯥ ꯌꯥꯏꯇꯝꯕ ꯇꯧꯕ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯂꯣꯏꯅꯃꯛꯁꯦ ꯄꯥꯞꯅꯤ ꯑꯁꯦꯡꯕꯗꯤ ꯙꯔꯃ ꯆꯦꯟꯗꯕ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯙꯔꯃ ꯆꯦꯟꯕ ꯍꯥꯏꯕꯁꯤꯒ ꯄꯥꯞ ꯍꯥꯏꯕꯁꯤꯒ ꯇꯥꯏꯑꯣꯟꯅꯕꯅꯤ ꯙꯔꯃ ꯆꯦꯜꯂꯒꯗꯤ ꯄꯥꯞ ꯇꯧꯔꯔꯣꯏ ꯄꯥꯞ ꯇꯧꯔꯒꯗꯤ ꯋꯥꯏꯅ ꯊꯪꯉꯛꯑꯅꯤ ꯍꯥꯏꯕꯅꯤ ꯑꯃꯔꯣꯝꯗ ꯍꯥꯏꯗꯤ ꯙꯔꯃ ꯆꯦꯟꯗꯕ ꯄꯨꯝꯅꯃꯛ ꯍꯥꯏꯕꯗꯤ ꯃꯁꯤꯗ Psalm 119ꯒꯤ 1:17-2ꯗ ꯑꯁꯨꯝꯅ ꯍꯥꯏ ꯁꯤꯗ ꯑꯩꯒꯤ ꯂꯩꯅ ꯅꯍꯥꯛꯀꯤ ꯋꯥꯍꯩ ꯉꯥꯡꯊꯣꯛꯀꯅꯤ ꯃꯔꯝꯗꯤ ꯅꯍꯥꯛꯀꯤ ꯌꯥꯊꯪ ꯄꯨꯝꯅꯃꯛ ꯙꯔꯃ ꯆꯦꯟꯕꯅꯤ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯄꯨꯝꯅꯃꯛ ꯙꯔꯃ ꯆꯦꯟꯕꯅꯤ ꯍꯥꯏ ꯑꯗꯨꯗꯤ ꯙꯔꯃ ꯆꯦꯟꯗꯕꯁꯤ ꯀꯔꯤꯅꯣ ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯅꯠꯇꯕꯁꯤꯡꯗꯣ ꯙꯔꯃ ꯆꯦꯟꯗꯕ ꯀꯧꯋꯦꯕ ꯃꯁꯤꯅ ꯍꯥꯏꯕꯗꯤ ꯑꯗꯨꯅ ꯙꯔꯃ ꯆꯦꯟꯗꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯃꯇꯝꯗ ꯀꯔꯤꯅꯣ ꯍꯥꯏꯗꯤ ꯂꯣ ꯊꯨꯒꯥꯏꯔꯗꯤ ꯙꯔꯃ ꯆꯦꯟꯗ꯭ꯔꯦ ꯃꯁꯤ ꯆꯞ ꯃꯥꯟꯅꯩ ꯉꯁꯥꯏꯒꯤꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯗꯤꯐꯤꯅꯤꯁꯟꯗꯤ 1 John 3:4ꯁꯦ ꯃꯁꯤꯅꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯊꯥꯖꯗꯅ ꯇꯧꯔꯒꯗꯤ ꯃꯁꯤꯁꯨ ꯄꯥꯞꯅꯤ ꯍꯥꯏ Romans 14:23ꯗ ꯁꯤꯗ ꯀꯣ ꯆꯤꯡꯅꯔꯒ ꯆꯥꯔꯒꯗꯤ ꯃꯍꯥꯛꯁꯦ ꯃꯔꯥꯟ ꯁꯤꯔꯦ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯦ ꯂꯥꯁ ꯂꯥꯏꯟꯅꯤ ꯃꯔꯝꯗꯤ whatsoever is not of faith is sin ꯊꯥꯖꯗꯕꯗꯒꯤ ꯇꯧꯕ ꯈꯨꯗꯤꯡꯃꯛꯇꯣ ꯄꯥꯞꯅꯦ ꯊꯥꯖꯗꯅ ꯇꯧꯔꯒꯗꯤ ꯄꯥꯞꯅꯤ ꯍꯥꯏꯕꯗꯣ ꯃꯁꯤꯗ ꯍꯥꯏ ꯃꯁꯤꯁꯨ ꯄꯥꯞꯀꯤ ꯗꯤꯐꯤꯅꯤꯁꯟꯃꯛꯅꯤ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯄꯥꯞ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯇꯥꯛꯄꯗꯤ ꯌꯥꯗꯦ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯑꯃ ꯊꯥꯖꯗꯕꯗꯒꯤ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯗꯨꯁꯨ ꯄꯥꯞꯅꯦ ꯊꯥꯖꯗꯕꯗꯒꯤ ꯇꯧꯕ ꯊꯕꯛ ꯃꯌꯥꯝ ꯂꯩ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯔꯒ ꯊꯥꯖꯗꯕꯗꯒꯤ ꯇꯧꯕ ꯑꯗꯨꯗꯤ ꯈ꯭ꯔꯤꯁꯇꯥꯟ ꯅꯠꯇꯕꯁꯤꯡꯅ ꯊꯥꯖꯗꯕꯗꯒꯤ ꯇꯧꯕ ꯃꯌꯥꯝꯁꯨ ꯂꯩ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯥꯎꯕ ꯌꯥꯗꯦ ꯃꯁꯤꯀꯣ ꯑꯩꯈꯣꯏꯅ ꯑꯗꯨꯒ ꯑꯃꯨꯛ ꯄꯥꯞ ꯍꯥꯏꯕꯁꯦ ꯏꯁꯣꯔꯒꯤ ꯃꯔꯛꯇ ꯂꯥꯜꯍꯧꯕꯗꯣ ꯃꯗꯨꯁꯨ ꯄꯥꯞꯅꯤ 1 Samuel 15:23ꯗ ꯍꯥꯏ ꯏꯪꯂꯤꯁꯇꯅ ꯌꯥꯝ ꯐꯖꯅ for rebellion is as the sin of witchcraft ꯍꯥꯏ ꯁꯤꯗ ꯂꯦꯕꯦꯂꯦꯟꯅꯗꯤ ꯂꯝꯍꯦꯟꯕ ꯍꯥꯏꯅ ꯍꯟꯈ꯭ꯔꯦ ꯍꯥꯏꯗꯤ ꯏꯁꯣꯔꯒꯤ ꯃꯔꯛꯇ ꯂꯥꯟꯍꯧꯕꯗꯅꯤ ꯃꯔꯝꯗꯤ ꯂꯝꯍꯦꯟꯕꯗꯤ ꯍꯤꯀꯥꯞ ꯄꯥꯞꯀꯨꯝꯕꯅꯤ ꯃꯉꯛꯀꯟꯕꯗꯤ ꯄꯨꯛꯅꯤꯡ ꯐꯠꯇꯅ ꯇꯧꯕ ꯑꯃꯁꯨꯡ ꯂꯥꯏ ꯃꯨꯔꯇꯤ ꯂꯥꯠꯄꯒꯨꯝꯕꯅꯤ ꯅꯍꯥꯛꯅ ꯌꯦꯍꯣꯋꯥꯒꯤ ꯋꯥ ꯌꯥꯗꯕ ꯃꯔꯝꯅ ꯃꯍꯥꯛꯅꯁꯨ ꯅꯍꯥꯛꯄꯨ ꯅꯤꯡꯊꯧ ꯑꯣꯏꯕ ꯌꯥꯕꯤꯗ꯭ꯔꯦ ꯁꯣꯜꯅ ꯇꯧꯔꯤꯕ ꯄꯥꯞꯁꯤ ꯀꯩꯅꯣ ꯏꯁꯣꯔꯅ ꯍꯥꯏꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯗꯕꯗꯣ ꯃꯗꯨꯅꯦꯕ ꯏꯆꯤꯟꯅꯥꯎꯁꯦ ꯏꯁꯣꯔꯒꯤ ꯃꯔꯛꯇ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯂꯥꯟꯍꯧꯕꯁꯦ ꯃꯁꯤ ꯄꯥꯞꯅꯦꯕ ꯃꯁꯤ ꯑꯗꯨꯅ ꯃꯁꯤꯅ ꯆꯥꯎꯔꯥꯛꯄ ꯑꯃ ꯑꯩꯈꯣꯏꯅ ꯄꯣꯏꯟ 5ꯁꯦ ꯄꯥꯞ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯒꯤ ꯆꯥꯎꯔꯥꯛꯄ ꯑꯃ ꯑꯩꯈꯣꯏꯅ ꯌꯦꯡꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯌꯦꯡꯉꯁꯦ ꯄꯥꯞ ꯍꯥꯏꯕꯁꯦ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯥꯛꯄ꯭ꯔꯥ ꯀꯗꯥꯏꯗꯒꯤ ꯍꯥꯟꯅ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯒꯦ ꯁꯔꯒꯗ ꯄꯥꯞ ꯇꯧꯈꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯔꯣꯃꯥꯟꯁꯇ ꯄꯥꯞꯈ꯭ꯔꯦ ꯋꯥꯌꯦꯟꯗ ꯊꯪꯅ ꯄꯥꯞꯁꯦ ꯈꯪꯍꯟꯕꯅꯤ ꯍꯥꯏ ꯑꯗꯨꯗꯤ ꯁꯔꯒꯗ ꯄꯥꯞ ꯇꯧꯈꯤꯕ ꯇꯥꯔꯒꯗꯤ ꯂꯨꯁꯤꯐꯔꯅ ꯁꯔꯒꯗ ꯄꯥꯞ ꯇꯧꯈꯤꯕ ꯇꯥꯔꯒꯗꯤ ꯁꯔꯒꯗ ꯋꯥꯌꯦꯟꯗ ꯊꯪ ꯂꯩꯔꯝꯒꯅꯤ ꯃꯁꯤ ꯁꯔꯒꯗ ꯂꯩꯔꯝꯒꯗꯕ ꯋꯥꯌꯦꯟꯗ ꯊꯪ ꯑꯗꯣ ꯅꯈꯣꯏꯅ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯨ ꯅꯈꯣꯏꯅ ꯈꯟꯕꯤꯌꯨ 10 commandment 10 commandment ꯍꯥꯏꯕꯁꯦ ꯏꯁꯣꯔꯒꯤ ꯂꯝꯆꯠꯅꯤ ꯏꯁꯣꯔꯒꯤ ꯂꯝꯆꯠꯇꯣ ꯑꯏꯕꯗꯣ ꯏꯔ ꯇꯥꯛꯄꯅꯤ ꯍꯥꯏꯕꯗꯤ 10 commandment ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯤꯕꯁꯦ ꯅꯨꯡꯁꯤꯕ ꯇꯥꯛꯄꯅꯤ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤꯕ ꯀꯩꯔꯣꯜ ꯂꯩꯀꯥꯏꯕꯨ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯕ ꯂꯩꯔꯗꯤ ꯏꯁꯣꯔꯒꯤ ꯂꯝꯆꯠ ꯑꯗꯨ ꯂꯩꯔꯦ 1 John 4 ꯑꯩꯅꯁꯨ ꯍꯥꯏ ꯏꯁꯣꯔꯗꯤ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯅꯦꯕ ꯃꯥꯒꯤ ꯋꯥꯌꯦꯟ ꯏꯁꯣꯔꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯋꯥꯌꯦꯟꯗ ꯊꯪ ꯑꯣꯏꯔꯣ ꯃꯥꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯅꯨꯡꯁꯤꯕꯗꯒꯤ ꯑꯣꯏꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯀꯥꯎꯕ ꯌꯥꯗꯦ 1 John 3:8ꯗ ꯑꯁꯨꯝꯅ ꯍꯥꯏ ꯄꯥꯞ ꯍꯥꯏꯕꯁꯦ ꯁꯔꯒꯗꯒꯤ ꯍꯧꯔꯦꯀꯣ ꯑꯩꯈꯣꯏ ꯃꯊꯪ ꯌꯦꯡꯒꯤ ꯄꯥꯞ ꯍꯥꯏꯕꯁꯦ ꯁꯔꯒꯗ ꯏꯗꯦꯟꯗ ꯑꯗꯨꯒ ꯂꯣ ꯄꯤꯔꯕ 10 commandment ꯄꯤꯔꯕ ꯃꯇꯨꯡꯒꯤ ꯑꯃꯗꯤ ꯅ꯭ꯌꯨ ꯇꯦꯁꯇꯥꯃꯦꯟ ꯃꯇꯝꯒꯤ ꯄꯥꯞ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯑꯩꯅ ꯉꯁꯥꯏ ꯄꯥꯈꯤꯕꯗꯣ ꯅ꯭ꯌꯨ ꯇꯦꯁꯇꯥꯃꯦꯟ ꯃꯇꯝꯒꯤꯅꯤ ꯑꯗꯣ ꯁꯔꯒꯗ ꯇꯧꯈꯤꯕ ꯄꯥꯞꯁꯤꯒꯤ ꯃꯔꯝꯗ ꯍꯥꯟꯅ ꯌꯦꯡꯁꯦ 1 John 3:8ꯗ ꯍꯥꯏ ꯄꯥꯞꯀꯤ ꯊꯕꯛ ꯇꯧꯔꯤꯕ ꯃꯤ ꯑꯗꯨ ꯗꯤꯌꯥꯕꯣꯜꯗꯒꯤꯅꯤ ꯃꯔꯝꯗꯤ ꯗꯤꯌꯥꯕꯣꯜꯗꯤ ꯑꯍꯧꯕꯗꯒꯤ ꯄꯥꯞ ꯇꯧꯗꯨꯅ ꯂꯩꯔꯛꯂꯤ ꯍꯥꯏꯕꯅꯤ ꯁꯩꯇꯥꯟꯅ ꯑꯍꯧꯕꯗꯒꯤ ꯁꯔꯒꯗꯒꯤ ꯃꯥ ꯁꯦꯝꯕ ꯃꯇꯝ ꯃꯥ ꯇꯨꯈꯤꯕ ꯃꯇꯝꯗꯒꯤ ꯃꯥꯁꯦ ꯄꯥꯞ ꯇꯧꯔꯛꯂꯕꯅꯦꯕ ꯗꯤꯌꯥꯕꯣꯜꯒꯤ ꯊꯕꯛ ꯃꯥꯡꯍꯟꯅꯕ ꯏꯁꯣꯔꯒꯤ ꯃꯆꯥꯅꯤꯄꯥ ꯑꯗꯨꯕꯨ ꯐꯣꯡꯗꯣꯛꯄꯤꯔꯦ ꯑꯗꯨꯗꯤ ꯂꯨꯁꯤꯐꯔꯅ ꯁꯔꯒꯗꯒꯤ ꯄꯥꯞ ꯇꯧꯈꯤ ꯍꯥꯏꯕꯅꯤ ꯑꯗꯨꯗꯤ ꯃꯥꯅ ꯇꯧꯔꯤꯕ ꯄꯥꯞꯁꯦ ꯀꯔꯤꯅꯣ ꯂꯨꯁꯤꯐꯔꯅ ꯁꯔꯒꯗ ꯄꯥꯞ ꯇꯧꯈꯤ ꯍꯥꯏ ꯑꯗꯨꯅ ꯃꯥꯅ ꯇꯧꯔꯤꯕ ꯄꯥꯞꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯏꯑꯕ ꯑꯗꯨꯕꯨ ꯕꯥꯏꯕꯜꯅ
masigi maramda mana tawkiba papsima karino haibadudi akoina sapsana haibadi ngamde adubu yengsi John 8:44 na jisunak masida kharapi pamina sing nakoidi nakoigi napa diabol dagini nakoigi napa gi apamba sing atuta nakoina tawba pami mahakti ahobadagi mihatpa oirame mana tawba papse mihatpa mangonda asumba leitaba maramna mahangna asumbada lepa ngamde mahangna minambang ngangba matamda mahak mathanta dagi ngangi maramdi mahak minambani amsung madugi mapani masidagi text dagi akoina khanga saitana ahobadagi mi hatpagi thabak tawre aduga oidaba ngangba hairiba thabakse saitangi mathoneba oidaba ngangba haibse akoina ten kamamigi mapun suba yathangtho maduneba aduga mi hatpa haidba yathang asichu mana tawe adudi sargada tasena oidaba ngangbajidi sargadu singda mana oidaba ngangbagi thaba amdi tawre adubu mi hatpagi thabakti sargada tawuraba saitana kana hatkeba sargada hattiyeba adudi mi hatpa haibse akoina mu bible dagi yengjiko 1 John 3 gi 15 da hai machimana bu yengthiba mi adu mi hatpani mi hatpa mi amatana lomba naidaba hingba adu mangonda lengdana leite haba na koina khangi adudi tukut saba haibase mi hatpane adudi saitana sargada tukut saba thaba amatawe kanano man tukut azui sargadu singbra kanabuna pai sobra jisubra koina khangi mahaka lan thengna dibase mana ba pamaje jisubune ba mana khwadige tukut saba je jisubune maramdi karigino haiba matamda koina Ezekiel Isaiah 14:12 to 14 gi 12 to 14 Ezekiel 20 ki 12 to 17 maro ina 16 17 si pawa matamda kangani mangonda ishona phajaba senkhibudo phajana matek magulaina senkhibudo maki hai singba masak phajaba wang sanga heba isai chakpa heba shoge ngamthangda makul punama suna henkhibudo hairiba magi magun mayam aduna maram moduna mangonda napan kareba aduna di sargat mana haiba khudingma sargadu sinnasu ile prabhu jisuna haibagumna aduna mahana khanbase ai suji suga mana ba yai aduna jisugi phamban gi mathakta ai gi phamban su ka ge na khanbaneba hairiba mangonda lakhiba papase napan dagi neba adugi matong dagi di mahana miapegi thaba di jisu krista bu mana kwai ge tukusaba mi oikeba adudagi mahana masine aduga isho ya thangtara asi laibana maram oidana mahakse jisuga manabadi yaroiba aduna ne hujiksu saitana kanna hairise ahobadagi hujik phawa hairise ishogi wanja thangdi leitre leidi lei adu busana dere no binding haina hairibse maramding masi leitragadi saita paba haibse kanana su khangaroi khangdragadi pap toriba mi khuding moto maki makhada leikhraganeba aduni isinausa asini asumai todana mana jisu butuka saki aduga mana oidaba ngangduna mana pap tawkheba adudi saitana tawriba thugariba pap haibse karino haidi ten commandment adubuni haibse ekoina khangeba adudi mokhoi chalasiko adamna pap tawkhi se ekoina Romans 5 ki 12-13 da hoi Genesis tadi Genesis chapter Mehoron chapter 3 dadi adamna pap tawkhi habdi yaude adubu kaino do sakhi habdi yawe uhei do sakhi haina yawe adubudi yawe adubu sida Romans 5 ki 12-13 da hai maram aduna mi amagi mapana malem taibung panda pap sanglaki pap tawduna asibu enki maramdi mi khudimakta asiba thangthare maramdi mi punama pap tawkhi sida 13 da until the law sin was in the world pap law do pidri phawa pap ti thang phanda lerami adubu masi happy de law se pidri ngaida pap se happy de na sidadi asumna hai adudi adamna pap tawse mongonda law leramba tai ten commandment direct pidraga su ai boina pidraga su ishona mokhoida masinda hairam ganeba aduna adamna tawriba pap se keno ten commandment ge karamba ya thang thugai aina hangba yaiba adubu mahana tawriba ishona sagnu haibado sariba se pamneba ishona haibado indabane masi ishona haibe indaba hairiba papse khoina fifth commandment obe khoina chapchana haibadi ngamdre madune adubu ishona gi di saitan gi wadu ne hena lumna lawba ishona di atopa lai muti khurumba yaroi ma adu haibane adu saitan di kedoba adam na di kedoba saitan haibado in bane if na di saitan haibado in bane longnam tawbane adu if adam da zu saitan na longnam tawraga pap to hon bane aduna if adam na tawriba pap che wain da thang
yathang tarado adugi manungda amadi thugaibani sapchana haiba ngamdragasu mana tawriba papse ishorna haiba indaba haiba pap tuneba ten commandment gi pak sawasidi ekhoina khangba loiba nairoba yam sawi suna tang panda lakse masigi nungi oiba mapan goiba kunamuk to sukaina takpaneba farisi singna takpajana mapan thonggi oiba to khak takpani ji suna takpajana nungi oiba yathang do yam takpaneba masida aduga mu yengsko adugi matungda kena amuk pap tawki habse aina amuk phangi sidaida kena ko khoina Genesis 4 gi 5:7 da sumna hai wari da loina khange kena su 4 dana abelna magi offering pore hamni shoda kana poto pore sa ni mana khatpo animal sacrifice pore adu matamda ishona yabi adu ken gina mana masing pore ishona yabi de adu matamda ken je yam saurami hai magi mamai do taiphe tarami adu matamda verse 6 da ishona ken da hairami nang kari gi damak saubno nangi maithong do kari gi damak taiphe taribno hai sabenda if thou does well nangna aphabado taurambat tarabadi hamne thou shall thou not be accepted nangna katpado yaram loidra hamne nangbu yapi loidra ishona hamne if thou does not well nangna aphat phajana taudrabadi send lie at the door pamna nangi thongjin dale unto this shall be his desire maki apamdo nangondo oigini hamne papki apanda thou shall rule over him haibani sina masida mayak shengna haikre isnausa aphaba tawba adi masida kena tawriba papse ishona haibadu indabneba ishona aikhogi tang pangi damak kanbi mapu mo uningai gi damak khogi se kanbi mapu ma lakne habdu uningai gi damak yaw kalu haibane adu matamda kelna mana thajaba aphaba mahi marungdo katpadu ishona yabigani mahaki na tawriba aphaba jigi mapana mahaki pap to copy gine hab aduga abel na dike doba mahaki mapan mana tawba aphaba gi mapana copy ge dam nate tang pan gi damak sibi khadaba yawdo adugi mapana yesu christ gi mapana pa copy gine hamne adu matamda pap to kaidoeba abel gi do yabire kena pap to re masigi matung nadi kena pap to ri base ishona haibe indabne shona kalu haibdo khogi tang pan gi kanbi mapu malakne hana takpiba ado mana yadabane aduni mana masida mana pap tawi habse masi shona kena tawi basi shona haibe indabdo maduneba isnausa masida masijo anum ten commandment dugi manungda amadi yawrabani adubu masigi matang dadi mana shona haibe indaba habdi shakalu habdu katabagi neba aduga ifadam gi matang dana shona saganu haibu hido sabagi neba shona haibe indabagi pap tawbaneba adugi matungda mo ikona Abraham ga ishoga da mukhoina warep na bam lepki madudi magi mungda pokpa nupa makhai numit nipani suba nupa makhai unkak kadabani haibane aduga unkak tabataragadi haibane masida 14 da mu haiko masinanga iga lemna ga da warep ni haine verse 13 da adu lombana da warep oigni haibane aduga 14 da na masida haije mahaki unsa unkak taba mi ado that soul be cut off from his people. He had broken my covenant. Unkak tradi haidi mana igi warem na bata thugaire ma missing marakta leiberoi ma bo hat kadabani haibene masida hairebse masina taib de keno matam tu dari Abraham gi matam dari lai mutti lap leiba adu lai mutti lapaga lai mutti na taba ma ga khang ngai gi dam unkak pa pibne asi unkak pai maram da piro su am sangai unkak pa je ta sengbai di mapan dongi ka kakpado khangnate ishona pamibdi thamoi da unkakpado su pamane masiko masida hairibse aduna adugo sidadi hai machanu pam khai unkak tragadi ke doba makhoi do kakhat ka demne atu nupi singi maram dari kari sho haideba masida sinausa aduna ta ide sida haije ishona haibdo taw haibne moibu ishona haibdo masida unka u haibji ga thadi ishona haibdo indabra do yeng baneba masigi da maktaneba Abraham da khoina tawribase chinausa aduga kawnu aduga sodom gomora da su pap tawe sodom gomora da tawriba pap tudi khoina lai mutilapa aduga nupa nupi sumaina loina ba sigum fataba pa am lekre madu tawkre nawai matam da su mokhoina pap tawkhibdo madu laikre madu su laikre ba chinausa adu mokhoina khongsam badam chasi ko khoina
Ishona Moses Amohana Tare Kainoda Egypta Ishogi mission bukan biningai adu lamhang na sapa matamda Ishona mabu hat ka doktorame verse kun marida maramdi karigno aduga khange jiporana nung athobam lawruga magi masanu pagi maundu ka eb akoina madu kakpa matamda Ishona sawbdo phai mase masina tapudi unkaktabni man Ishogi thabak tawbu matamda kaidoba magi imungdo hana sengdoktana atopagi hana tawge habdo mana tawbagi neba isnausa masiju unkakpa gi neba asida mana sawbdi Ishona haiba endabdo adugi maramda asumna aduga mu atai sulairing adugi matungda ten commandment pirak pugaloine na Ishona sanctuary ga mari ne ba sengmom phongolai no ba sa katpagi nium yam pirakre hairba nium sing do thugaibdo madu paplaba adu akoina khanbe ai ko masida koina mukhogi kumai tare sulai maroina passover je masida passover atop lamlamba mina passover yaw ge de unkakpo oi kedawni haiba sulai sida number 9 ge 13 da but the man that is clean and is not in a journey mana khongcha chatraba mana sengaba adubu mahana passover je ka ngau haiba yadraba haiba mi ado mi maya maraktegi kakthat kedabani haimni siniko because he brought not the offering of the Lord in his appointed season that man shall bear his sin mana papugni hai masisu Ishona Passover gi lemna represent tawrije phongdoi je kanano Jesu Christ neba madu inda bagi damakta neba makoi da pibani Ishona pibdo Ishona haibdo makoi ni indabdo madu makoi gi matamda makoi pam neba aduga Leviticus ta jo koina price ki numit dewa betomeng gi matamda pungning wada ba missing du jo Ishona makoi gi maraktagi hatu omeba maramdi masi Ishona haibenda makoi gi paptagi pung hongdabdo maduso hatu omeba masi gumale adagi mu asengba koina sa gumba animal sacrificing je masi gi maramda Ishona saibo khotpa je nangna sa khatre na nang pa taw e haina di Ishona haide adubu kasai gi Passover gumba ngaktaba adi khara thengnab je ko deo betomen leire masi gumba unkaktaba masi jidi yamna strict oina lawrome be Ishona madu tawdab to pamni haina adugumba tawdaba mising adubu Ishona adum dandi pibagi thabak hatpagi thabak janum tawramme adubu sa khatpagi maramje masidadi Ishona aina Bible the whole Bible the thiba matamda nangna sa katragadi nang pap laire nang pap tawre habdu haidi Ishona budi kalu hai kadoba sa duna karino Jesu Christana aikhoigi da mak pap sibi khoigi pap ki usin oigini habdu takpane kanagu mi na pap tawragadi magi da mang mosen ba yaw mo purakadamni hai adu haibane ba isnaus adu kana umina porak tere katare hazu maduda nang pap tore haibadi haide masida Hosea 6 ki 6 ta joai maramdi aina lengdarban siba pami irat panate ishobu khangbana mai kathokpa gi kana portion degi hena pami hai masi maramda koina Isaiah 1 da su ata da su text mem legra ina text am katang khanga sabane Ishona pamadi keno sa katraga su Ishona haibadu ilagadi yai haiba maduda papni haideba adubu unkaktraba nangna Passover yawdraba deo etomen matanda nang pun wadraba haideba mi adudi Ishona loktoeba madu papni isnausa masina anum taibdi ceremonial law singje koine loina ma ceremonial law sing tawbu khudima indaba khudima papni haibdi nateba adubu haideba mayam se akhone Jisuna cross sikraba matungda Jisuna thungraba matungda di ekhoina masi tawba darka oidireba aduga khoina tawdare haina tawdaba matamda Ishona nang pa tawre khoi hatkeni haina haiba leitre khoina hoji unkaktre khoina Passover tawdare kumai amta tawdare saka pi thabak amta tawdare ai khoi pa leitre khoina unka e her gajo khoina pa tawe habsu yade snausa adudi unkakpa saina khangbaga unkakthaba kana phare unkaktabane hena phare haibse masineba aduna khoina yengkraba khudingma asidagi ai khoina khange pap haibse karino haibse khoina Ishona haiba matam jogi mi duda Ishona haiba indabdo madu pamne ado maramdi haiba indaba ase Ishogi wanja thang thukaibaduneba asengba definition de 1 John 3:4 aduda laikreba isnausa aduna hojiti khoina ceremonial ga mari leinaba jihudi chinda tawramba mokoi civil gi law hairju leirama myam do khoina indare madu indare na khoi papni haidre aduna adubu hojik so num Ishogi wanja thang thukaibase ten commandment thukaibase masi pamne aduga ten commandment thukai baibse sumna ki wanja thang tara do khangnate ten commandment se sokim batik pak choi
yathang amagi makhada niyom mayam ama pak songna Bible na sandongna taglibane akhoi yengje ko adu khangdana tawba pap haibse akhoi ngasai yengmina se sidaida 1 John 5 ki 16 17 da akhoi yengchi ko sida kanagum amna mahaki matsin manaw na siba thohan ba nataba pap tawba urabdi hai masina hai full pazarake mahakna haija bigedamni aduga siba thon ba nataba pap tawba sing adu da ishona hingba pibigani siba thon ba pap lay siba thon ba pap lay mahana madugi maram da haija bigedamni aina haija bigedamni haina aina haiba nate dharma chenda puna ma pamni aduga siba thon ba nataba pap lay adudi aikhoina pap haibati romances ki 23 ki matuna pap haibati pap ke thomandi sibene amni hoina adubu sidaida papti oiba adubu asiba thonda ba pap le karama pap le ke asiba thonda ba pap ha silebra leite pap khudimana asiba thole adubu mana sida hairi ji kari no edi khang masida maroina hairi baje masimanauna khang dana pap tawrugadi maduna mangonda asiba thonde habi snausa haidi shona mangonda marana do pideba marala do pide habine snausa khoina khangdana tawrugadi shona mangonda marala do leiteba khoina kawroidabse masi ishona khoigi shol yan masina takuju ishogi nungsiba maram chadado taibneba maramdi christian oiba khudimakse mi amaga mi amana ishobu khangba magi thajabi chang manadeba aduna ishona arang khubam phangningai gi standard ama chamanaba standard ama thamdeba aina khangbogi matungne hingbodo madu afaba madu dharma sema koy aina ishogi wainda thangje chama khangaga 99.5 ilagadi ai dharma sema kawdeba aina amatang khalaga ama ilagadi madu asum madu ai dharma sema kaweba adubu ama khaktang khangdana laibado ama khaktang khanga leheloeba angang lairik tamaga samane koina class A tamaba angang do e anum tamaloiroeba e do khangloir matungda b tamakaneba aduna amado fatana khanglaba ilaba matungda mu ani shuba mu shona mathang asumbodo ekhoida tapira kaneba masine adubu khongthang khudingda ekhoje dharma chele ekhoina khangba makhaido ilagadi madu dharma khangdana tawroba shona ekhoida papti pamni adubu madugi papki dandi ri shuna lobiki adubu magi dandi do ekhoida di piroeba khangdana tawbadi madugi maramda haidebane masida harise khoi masi hena khangningai gi damang masi gi rom John 9 ki 41 da asumna hai madudi masina jisuna mangot khoi darami na khoi na mit tanglam nagadi na khoi pap lairam labdabni adubu na khoi na hoji hai ai khoi ui maram maduna na khoi pap lai hamni masi jiudi sina hairib se mit tang ba hamdi khangda ba hamni na khoi na khanglam dragadi pap lairam da adubu na khoi na khangle harabni ure khangle harabni pap lai hamni aduna isina usa masina taib je keno khangda na tawragadi pap lai teba adubu khangna tawragadi pap lai masine aduga x 17 ki 30 da jwai ko maram aduna khangdaba matam adu ishona lan thokpire adu bahojiti nahana mapang khuding makta leiba mi punamak puning hongna ba yathang pire hamni ishona haibde akoina khangdana tawba taragdi ishona mai mamito ushan bi akoida kaisu khangdana tawbuni haina akoida maran si ba khotpa andu mudo leite ba adu khangna tarogadi mara leba aduna ni tayang pan gi mapang khuding ta ishogi opau sandok tu je kari gino mepang khudima ishogi achumba do khanganda ba yate haibase akoina kawrei da bane snausa maduni shona akoina hoina dobse adi lo pidringai mamangda akoina waina thanglakting mamangda pap leiram de haibadi haibigi athadi kari no haibigi athadi waina thangdo akoina khanglaga tawbudo madu papne aduga khangdana tawragati pap leite shona pap sing thana bi de havne aduga romance 2 gi matung na ju tang ba da labo mi pung khudin makta shona ma ki saktam de khoi shemani aduna ma ki lamcha che khoi da happy khramne ba ma ki lamcha te kaino nungshibani nungsibadi kaino tengka ma mene ba aduna mi pung khudin mata loina mangna traju wain da thangi khara ahan begi mari natraga su akon begi taruk se masi ayam ba mising na christian lataba mising na ju masi loina taweba na tawdaba se masi tawdaba se phatte ha se mokoina khangi ha madune khoi thamoide i grabane khoine i kibdo adugi matingna ju shona khoida wain bane snausa maroine chamsam na harabda pa ba se kari no haidi 10 commandment thugai bani aduga masi chamna harabda juk kuding da leba kuding da apply to buje matam du da leba mi da shona taw haiba sing do indabdo madu
पापने मधु इंदबा हाइबसे इशोगी वाइना थंग थुगाइबगा समाने मधुने मसिना पाप की डेफिनेशन हाइबदो मसिने मसि फजना खंगना कै खोइ चचेबा अदुगा जेम्स 2 गी 10 दसु हाइबने को कोना वाइना थंग लोइन इलगा अमतंग थुगाइरादि लोइन थुगाइबगा माने हाइबने स्नाउसा अदु अखोइना खंगसि अदु ngasiदगी हौना अखोइगी पुनसिदा अखोइना खंगबा अचुंबा लैरगदि अचुंबदुगी मथुइना खोइ चचे मधु इंद्रबा इशोना अखोइगी थक्ता पापदो नंजनबी हाइ अदुना प्रार्थना तौसे ताबरि मैमदे इशोना बोपिबसन अनोब मिरदि चैनल असेब सब्सक्राइब तौबिरमु एनी बाइबल ग मरि नेबा टॉपिक लैरदि हंबिरमु प्रार्थना तौसे सरगदा लैबे पाइसो याम थागसरे खोइना पाप करिनो हाइबसे बाइबल देगे खोइना नैना खराब खंखराब अचुंबसे खोइ खुदमने इंदुना चटपंगम बो हेनबियो तारे बेसन ऑप्शन दसु नाकि मपानाइदबा बोपिबियो प्रभु येशू गी मिंगदा खुरुमजरी आमेन।